ꯇꯦꯟꯁꯟ ꯂꯩꯔꯝꯃꯅꯤ ꯑꯩꯅ ꯀꯧꯗ꯭ꯔ ꯀꯩ ꯀꯥꯟꯅꯅꯤ ꯑꯩ ꯏꯃꯥꯏꯗ ꯑꯐꯥꯎꯕꯅꯤꯅ ꯍꯦꯛꯇ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯒ ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯛꯍꯜꯂꯛꯀꯦ 어! 얘가돼! 그래요 찌어온데 오자 나 들고 있지 오자 가만히 놓지 마 ꯑꯩꯅꯅꯦ ꯄꯥꯈꯠꯀꯅꯣ ꯅꯪꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯣꯖꯥ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯦꯗꯣ 나빠요 오자라 오자리 너 답답 그쳐 부실래지 갔노 난 한강 오닝브라 응? 어디 가면 ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯇꯨꯃꯤꯟꯅ ꯆꯠ ꯇꯨꯃꯤꯟꯅ ꯑꯁꯦ ꯑꯣꯖꯥ ꯇꯨꯝꯃꯤꯕ 라인이 똥이가 그럼 또 마이지 tumba지 말레 오르라니 모르죠 아주 해봤단 호도 오케이 돌려 어자 슬랍 샤인게 지니 라인은 오자 이거 못하지 오자 어이 왜 강인이 낭보 강남 꺼보지 줬는데 니는 니한 또리게 맞다는데 얘는 왜 낭보 도는가 이샤리 kana nong lai sina sai yem telu sinta diar sing yaron tu karino lana ro karino ki adre 그는 부실이 제거만 나지 아시 그는 라북 라마이다 나는 아코이 그는 부실 그는 나는 오망와망 이다 거기다 이거 하이고 제 코이 뭐 너무 제 빨리 나지 오자 틀라니 오자이니까나 너희 누피 판다버도 누피 방자고 오자 따다가다 오자 아는 잔트로 만트로 피드 너희 누피 방은 되니 해 아도 너 산시 중이가 저도 또 누구 오자 이기고 오자 미 따라거나 오자 미 큰거 까지 오자나 오자 이거 로리 거이디 오자 이거 뭐 동남도 게임 돼 있대 까지 오자나 하이번에도 누피 방한다바 막이 방한되니 아데기 너희나 또하는 것 꽃잼 자주 너희 하이더니 오자 미 큰들어 따오라 오자 좀 거고 오자 야니 오자 마이바 야니 오자 마이바 야니 어쩐 거 좀 강하니 아두디 오자 마이바 따데네 마이바니 오자니 좀 거고 아도 짱가 강하니 오자티 너희 방도 너희 방도 몽총시다 마이바 까라이게 마이 아니 눅땡 장난이 메이나 짱도 저디요 딱 술랑 칼에 더리가 나 이미 날 떠들어 상하 수사지도 아이는 상하 자자기도 그 빠나 저들 라이닝들아 아이디가 있다가 만남시주 오르 따고 미기 만남는 뭐 사이드 나가는 소리들 까나 울라이요 나트라가 사이드 마치가 파진나라 버잖아 sama tang boy dai juare da lai ning ba tok tok tan bang tok kala kan che lai ning ra tum ni ra ka di hong to re ngarang ju soi na mai bene da to da na sai yin cha de ne da na ka ri tu sa ta ba sa ra gai na okay hotin da gi okar sa ru ni sadrak 공산 공다 모르 이게다 아이 알로이다 야
ꯌꯥꯗ꯭ꯔꯦ ꯑꯁ ꯃꯣꯔꯣꯛ ꯍꯦꯟꯖꯤꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯨꯟꯒꯁꯤ ꯄꯨꯡꯆꯥꯔꯤ ꯆꯥꯔꯤ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯁ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯟꯇꯗꯤ ꯌꯥꯔꯔꯣꯏ ꯑꯁ ꯏꯁꯤꯡꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯂꯥꯟꯅꯔ ꯀꯔꯤꯅꯣ ꯌꯦꯡꯁꯤꯜꯂꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯑꯃ ꯑꯣꯖꯥ ꯑꯗꯨ ꯂꯨꯆꯤꯟꯒꯅꯨꯅꯦ ꯅꯪꯕꯣ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯂꯨꯆꯤꯜꯂꯤꯉꯩ ꯍꯟꯗꯛꯁꯨ ꯅꯪꯅ ꯂꯨꯆꯤꯜꯂꯛꯄꯅꯤ ꯅꯪ ꯑꯣꯖꯥꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯐꯔꯤ ꯂꯣꯏꯅ ꯑꯣꯖꯥ ꯐꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎ ꯇꯧ ꯂꯩꯇ꯭ꯔꯃꯤ ꯁꯤ ꯑꯣꯖꯥꯁꯦ ꯑꯣꯖꯥ ꯌꯥꯅꯤ ꯉꯥꯏꯕ ꯌꯥꯅꯤ ꯌꯥꯅꯤ ꯍꯥꯏꯁꯦ ꯖꯥꯅꯤ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯔꯩꯗ ꯊꯥꯕ꯭ꯔꯥ ꯑꯣꯖꯥ ꯌꯥꯅꯤ 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 ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕ ꯌꯥꯅꯤ ꯑꯣ ꯐꯤꯔꯣꯟ ꯁꯤꯃꯣꯟꯕꯅꯦ ꯅꯪ ꯐꯤꯔꯣꯟ ꯁꯤꯅꯤꯡꯕ꯭ꯔꯥ ꯁꯤꯅꯤꯡꯉꯦ ꯁꯤꯅꯤꯡꯉꯦ ꯕꯤꯁꯥꯜꯗ ꯁꯤꯅꯤꯡꯕ꯭ꯔꯥ ꯌꯥꯏ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯕꯤꯁꯥꯜꯗꯒꯤ ꯐꯤꯔꯣꯟ ꯁꯤꯅꯤꯡꯕ꯭ꯔꯥ ꯌꯥꯏ ꯅꯪ ꯐꯤꯔꯣꯟ ꯁꯤꯅꯨ ꯀꯦꯃꯦꯔꯥꯗ ꯂꯣꯏꯅ ꯄꯨꯜꯂꯦ ꯏꯕꯨꯡꯉꯣ ꯂꯤꯁꯤꯡ 5 ꯄꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯕ꯭ꯔꯥꯟꯗꯦꯠꯇꯣ ꯃꯥꯅꯤ ꯕ꯭ꯔꯥꯟꯗꯦꯠꯅꯦ ꯀꯩꯅꯣꯅꯦ ꯑꯦꯗꯤꯗꯥꯁ ꯑꯣꯖꯥ ꯅꯪ ꯈꯔ ꯐꯖꯗꯕꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯐꯖ ꯃꯥꯜꯂꯦ ꯑꯣꯖꯥ ꯁꯤꯅꯤꯡꯇ ꯃꯥꯜꯂꯦ ꯑꯣꯖꯥ ꯀꯔꯤ ꯁꯤꯅꯤꯡꯉꯦ ꯅꯣꯏ ꯁꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯑꯩꯁꯦ ꯐꯣꯟ ꯑꯃꯈꯛ ꯄꯥꯝꯃꯦ ꯐꯣꯟꯗꯨꯗꯤ ꯑꯩ ꯐꯥꯎꯕ ꯔꯦꯗꯃꯤ ꯄꯥꯏꯌꯦ ꯉꯥꯡꯉꯅꯨꯀꯣ ꯍꯣꯏ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯐꯣꯟ ꯑꯝꯇꯪ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯩꯅ ꯄꯥꯏꯗꯦꯀꯣ ꯑꯩ ꯐꯤꯔꯣꯟ ꯅꯨꯡꯔꯣꯟ ꯍꯨꯔꯥꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯖꯥ ꯏꯁꯩꯒꯨꯝꯕ ꯆꯠꯄ ꯇꯨꯄꯤꯒꯨꯝꯕ ꯈꯔ ꯌꯥꯔꯦ ꯋꯥꯀꯣꯏ ꯉꯥꯡꯒꯅꯣ ꯑꯩ ꯋꯥ ꯌꯥꯝ ꯑꯣꯖꯥꯒꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯍꯪꯒꯅꯣ ꯅꯣꯏ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯣ ꯑꯣꯖꯥ ꯑꯁꯤ ꯁꯨꯝ ꯇꯧꯕꯅꯦ ꯑꯣꯖꯥ ꯍꯥꯏꯌꯣ ꯑꯣꯖꯥ ꯃꯥꯁꯤ ꯑꯣꯖꯥ ꯌꯥꯔꯦ ꯑꯩ ꯈꯪꯉꯦ ꯅꯣꯏ ꯂꯥꯛꯏꯁꯤ ꯅꯨꯄꯤ ꯐꯪꯗꯕꯒꯤꯔ ꯑꯣꯖꯥꯗꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯤꯗꯣ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯌꯥꯅꯤ ꯑꯣꯖꯥ ꯌꯥꯅꯤ ꯍꯥꯏꯁꯦ ꯑꯣꯖꯥ ꯂꯣꯏ ꯈꯪꯉꯤ ꯑꯩ ꯍꯥꯏꯌꯦ ꯋꯥ ꯉꯥꯡꯒꯦ ꯑꯩꯅꯅꯦ ꯑꯣꯖꯥ ꯌꯥꯅꯤ ꯍꯥꯏꯕ ꯑꯣꯖꯥꯗꯣ ꯑꯩꯗꯤ ꯍꯣꯏ ꯑꯣꯖꯥ ꯅꯣꯏꯒꯤ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯍꯟꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯌꯦꯡ ꯂꯥꯛꯎ ꯑꯣꯖꯥ ꯉꯁꯤ ꯉꯁꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡ ꯌꯥꯅꯤ ꯀꯧꯔꯒꯁꯨ ꯉꯁꯤꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣꯉꯁꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯑꯩꯗꯣ ꯉꯔꯥꯡꯗꯣ ꯑꯣꯀꯤ ꯍꯣꯇꯦꯜꯗꯒꯤ ꯑꯣꯛ ꯈꯔ ꯆꯥꯔꯨꯗꯅ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯩ ꯊꯨꯟꯁꯦ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯁꯦ ꯑꯣꯀꯦ ꯍꯥꯏꯗꯤ ꯅꯪ ꯍꯪꯒꯅꯨ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯣꯀꯦ ꯀꯣ ꯑꯣꯀꯦ ꯑꯩ ꯑꯣꯀꯦ ꯍꯣꯇꯦꯜꯗꯒꯤ ꯉꯔꯥꯡ ꯈꯔ ꯂꯨꯄꯥ 50ꯒꯤ ꯂꯧꯔꯒ ꯃꯇꯨꯡ ꯑꯃꯅꯤ ꯊꯛ ꯆꯥꯔꯨꯕꯒꯤ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯥꯡꯈ꯭ꯔꯒꯦ ꯅꯣꯏ ꯂꯩꯍꯧꯔꯣꯀꯣ ꯅꯣꯏ ꯃꯥꯡꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯅꯣꯏ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯅꯣꯏ ꯂꯩꯍꯧꯔꯣ ꯑꯣꯖꯥ ꯃꯥꯡꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯡꯈ꯭ꯔꯦ ꯑꯁ ꯃꯁꯤ ꯇꯧꯈꯤꯇꯪ ꯉꯝꯕ ꯖꯥꯠꯅꯤꯀꯣ ꯃꯁꯤ ꯑꯩ ꯍꯥꯏꯗ꯭ꯔ ꯅꯣꯏ ꯇꯧꯕ ꯑꯣꯏꯅ ꯇꯧꯕ ꯑꯣꯖꯥ ꯍꯥꯏꯗꯣ ꯑꯣꯏꯇꯥꯔꯗꯤ ꯑꯁ ꯌꯥꯅꯤ ꯍꯥꯏꯗꯨ꯭ꯔꯥ ꯂꯣꯏ ꯌꯥꯗ꯭ꯔꯃꯤ ꯀꯩꯁꯨ ꯑꯁ ꯕ꯭ꯔꯥꯟꯗꯦꯠ ꯅꯪ ꯑꯁꯤ ꯀꯥꯏꯔꯒ ꯌꯨꯅ ꯀꯩꯅꯣꯝ ꯊꯣꯛꯁꯤꯗ ꯃꯥꯅ ꯌꯣꯠꯇꯨꯗ ꯈꯣꯏ ꯉꯥꯛꯇ ꯂꯥꯏ ꯅꯤꯡꯕ ꯇꯣꯛꯄꯅ ꯐꯔꯅꯤꯗ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯗꯧꯕ ꯑꯩ ꯉꯥꯛꯁꯤꯗ ꯂꯥꯏ ꯅꯤꯡꯕ ꯆꯥꯕꯒ ꯇꯨꯝꯕꯒ ꯎꯃꯪꯁꯤꯗ ꯂꯥꯛꯑꯒ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯔꯒ ꯑꯩꯗꯤ ꯇꯨꯝꯗꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯉꯔꯥꯡꯒꯤ ꯑꯋꯣꯏ ꯑꯣꯏꯇ ꯇꯧꯕ ꯑꯍꯨꯝꯗꯨ ꯁꯛꯇꯥꯅ ꯊꯤꯔꯤ ꯅꯨꯄꯤ ꯅꯨꯄꯥ ꯅꯨꯄꯤ ꯐꯪꯅꯤ ꯈꯪꯒꯅꯤ ꯇꯞꯇꯅ ꯆꯥꯍꯧ ꯂꯥꯏ ꯂꯣꯏꯅ ꯁꯣꯏꯔꯦꯅꯦ ꯑꯩꯁꯨ ꯂꯥꯏ ꯅꯤꯡꯁꯤꯟꯅꯔꯒ ꯂꯩꯔꯒ ꯍꯥꯏꯕꯁꯨ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ ꯂꯥꯏꯅꯤꯡꯉꯨꯔꯒꯦꯗ ꯑꯩ ꯍꯥꯏꯕꯁꯨ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯃꯥꯡꯈ꯭ꯔꯒꯦꯗ ꯑꯩ ꯃꯦꯖꯤꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯊꯨꯟꯒ ꯂꯣꯏꯅ ꯄꯣꯞꯄꯦꯗ ꯉꯝꯖꯄꯣꯠꯇꯦꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯪꯉꯒ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯗꯣ ꯀꯅꯥꯅ ꯉꯝꯅꯤ ꯃꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ ꯉꯥꯏꯍꯥꯛꯁꯨ ꯐꯤꯂꯝ ꯅꯨꯡꯂꯝ ꯌꯦꯡꯗꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯅꯤꯡꯉꯤ ꯂꯥꯏ ꯅꯤꯡꯉꯤ ꯅꯥꯏꯗꯅ ꯁꯤꯗ ꯀꯔꯤꯁꯨ ꯑꯋꯣꯏ ꯑꯣꯏꯗ ꯇꯧꯗ꯭ꯔꯥ ꯑꯩꯅꯕꯨ ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯂꯥꯎ ꯀꯗꯥꯏꯗꯅꯣ ꯍꯣꯏ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯅꯤ ꯉꯥꯎꯁꯤꯟꯅꯗꯅ ꯍꯣꯏ ꯃꯁꯤ ꯅꯪꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯣꯖꯥ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯦ ꯂꯥꯛ ꯅꯈꯣꯏ ꯑꯣꯖꯥꯔꯥ ꯑꯣꯖꯥꯗꯤ ꯅꯣꯏ ꯇꯞ ꯇꯥꯅ ꯄꯤꯊꯛ ꯑꯩ ꯄꯨꯁꯤꯜꯂꯛꯏꯁꯤ ꯀꯥꯏꯗꯅꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯇꯨꯃꯤꯟꯅ ꯑꯁꯦ ꯑꯣꯖꯥ ꯇꯨꯝꯃꯤꯕ ꯂꯥꯏꯅꯤꯡꯕ ꯇꯨꯝꯃꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯏꯁꯤ ꯇꯨꯝꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯧꯗꯣꯛ ꯑꯣꯖꯥ ꯑꯁ ꯂꯥꯞ ꯁꯥꯡꯒꯗꯤꯅꯤ ꯂꯥꯏꯅꯤꯡꯕ ꯑꯣꯖꯥ
오자. 이거 못하지. 오자. 우리 왜 강인이 낭보? 강남 까고봐도 좋았는데. 니는 디안 또리게 맞다는데 얘는 왜 낭보 도는 거야? 어디라? 어서. 낭보 도는 거야? 기하게. 사진은 갈로니 너. 왜 그래? 나랑 라금 봐도네 오자. 오자 짝자라고. 왕한 거는 저기 정보자. 왕한 거를 해야 돼. 왕. 샤브샤 그래 잘했어. 아이고 마음대로 여자는 샷잡아. Very good 주진이 여자. wari sana ba aro diri na main sasi halan ni ko. 오자 기다려. Laro. kay doon yun ay oza kung mo tra malo sa oza kung mo Masagi amuk to ba ibo mai da kaw ni ko ni ga hai diri na. oza ay haram mo hai gibi oza hai gibi Tai ba ko. Ai tai. oza do hai gibi ni Yari. oza Ado po kada ni sare ni ko. ho ya Ni sa ta na bono ko. ho ya sa Oi mai na lai tin ni na. Kai po lom kai da na sat ka do. Ko gantai ko. Ngasi din na ginupipi rani. Adubo. Ngakang lay daga hauji magsut torpe dai da lay ama khorong godom ni. Ko 까지 나이노. lay si lay dugi mamung do noi tarin bara. Oi kiro dra. suki kiro ja akwai di lai ji tengara din lai ni ja Noi lay dugi mamung tarin bara. tani ja akwai di lai suki ki bidre Dum mai na ai ganu na mo jana bu ki da cheli ba lay ko. Madu lay do yam na sati ba magi lay phamji sida warak da mongsong maga machu mana ba jaga da lay ko. Masi masagi khara sumu baga. 톡락드는 Ado ajik thora oi ai lay moi ki ko. ho ja Lay dugi mamung do noi tarin bara hayura. tani ja hai Kiroi. kiro ja so di Ay hay lagi ko lay dugi maming do lay mu itun itun lay do noi tara bra tarang kiroi ta dio ja tonde tholem no mali mo ado but kwai dagi satira ba but mang marakta but kiking ay nakagla di lay mu itun lay do madu skida di lay mu itun do ay ngasi ko ro magan nang gilupi gitu nangi nate magi magi 나오자 ko nang gilupi de pangway ni nasakto yadi ni 하자분이 자 메이크업 떨어디 Nanggi mantra ay na pipi ba kita magta ng ngunda lupalising mga putra mga nipan ibu lising putra pipa ng gadra 오자 옆에 잡히던 오자 ay advance nate ngunda ay naswanda nina 오자 advance 탐 저러면 그자 오자 호렌 너 그때 쇼비래 그러자 bekto pun na tamo ng pasado yam na yaw di kangi do pasawat pa do kang kada ba kino sida lupa kuntra yawi sumra 오자 야우 Pero le lupa kontra yawe ko kasi pamlam lo ado awat pa lupa lising kun mapan ga sama pan ga humdra garam ka na pirak kani 오자 호렌 놈 양기 덜럼 로나 삐래 oh 로에다 jipi taurusay ko nang 오자 usati 폰 암땅 oh 조시 ni oren 비야 taurusay are ko ado laimu kurumbagi matam se pung magi se pung mga de kurumbani ko 오자 Hauji se pung se kaya tare pung kaya tare bungoy spek wala Yaw, spek to pung Diyosa. kaya tare nang spek to 오자 폰 셈팅 제비고 spek to 뿡 아니다 너래. oh pung anita Pung ani. do di pung karawali nang oza diyan taw gino sada zwar sana bani sada zwar sana bayaw gira nang oza su sida tinpati sana bani sida ko 오자 왕땅 제비자 hayo 오자 아소 이제 아치 나들이 도움이 오자 오자 일단 미보이 자 일단 너보이 파봐 nang oza lay Kamu ngejan kan, tara di- apal lay Tungdega pa zwar rin. sana bani 나 오자 zwar sana bani ngak yorum mai sida diyan ngak torga 오자 많이 빠 kamera dulum sile 오자 빠 Asi ay zwar sana bada ay zwar sana ge ko ngakta ngasi pesa sigi tiram lo no salo 맞아. no sana dor ka dino thamaga zwar sana ram lo ay lagi ko 맛이 까이노미 오자. ando 너무 더워서. chala sida zwar sana ay ngaktang dum ay gi adu zwar tar tension lagi lupa putra di phang le se tumham khang zana ti de jangal tum pungsu pungdu nga siyaw ti pungsu kaya taram no khang ti masai dia ju majin ni mana ba idra pungani tare kai hajin tar ba kadi na musu harak ti ngau kadi ro pungsu mga ta du gi taro mani mo ko silaga antang bithok traga dia si
ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯌꯨꯝꯗ ꯈꯤꯇꯪ ꯄꯤꯊꯣꯛꯅꯕ ꯇꯧꯒꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯑꯩꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯣ ꯍꯥꯏꯕꯗ ꯖ꯭ꯋꯥꯔ ꯇꯟ ꯁꯥꯟꯅ ꯂꯩꯔꯝꯃꯅꯤ ꯑꯩꯅ ꯀꯧꯗ꯭ꯔ ꯀꯩ ꯀꯥꯟꯅꯅꯤ ꯑꯩ ꯃꯥꯏꯗꯣ ꯑꯐꯥꯎꯕꯅꯤꯅ ꯍꯦꯛꯇ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯒ ꯁ꯭ꯋꯥꯏꯗ ꯒꯤꯠ ꯊꯣꯛꯍꯜꯂꯛꯀꯦ 그냥 어찌 안 돼? 오자 나 들고 있지. 오자. 가만히 놓지 마. ꯑꯩꯅꯅꯦ ꯄꯥꯈꯠꯀꯅꯣ 이거 그냥 ꯂꯥꯛꯄꯗ ꯎꯔꯒ ꯁꯤꯅꯤ ꯅꯪ ꯑꯣꯖꯥ ꯌꯥꯅꯤꯒꯤ ꯃꯥꯏꯒꯤ ꯍꯥꯏꯕꯗꯣ ꯈꯪꯉꯤꯗꯣ 강해 오자. ꯀꯩꯅꯣ ꯇꯧꯁꯤ 강할래 먹을 수도 없고. ꯄꯨꯡꯗꯣ ꯄꯨꯡ 5 ꯇꯥꯁꯤꯜꯂꯦ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯍꯧꯁꯤ ꯅꯣꯏ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯄꯣꯠ ꯆꯩ ꯌꯥꯎꯔꯛꯇꯦ ꯈꯪꯁꯨ ꯈꯪꯗꯅ ꯑꯣꯖꯥꯗꯨꯗꯤ 오자나 짱누가 뭐 뿜어서 내도 좀 따하리요. ꯍꯧꯖꯤꯛ ꯂꯩꯕ ꯅꯪꯉꯔꯣꯏ ꯑꯩ ꯊꯣꯛꯍꯜꯂꯒꯦ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯔꯒ ꯑꯗꯣ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯂꯨꯄꯥ 500ꯃꯨꯛꯇꯤ ꯆꯪꯒꯅꯤ ꯑꯗꯣ ꯑꯩ ꯄꯣꯠ ꯆꯩꯗꯣ ꯊꯣꯛꯍꯜꯂꯒꯦ ꯄꯣꯠ ꯆꯩꯁꯦ ꯑꯩ ꯂꯩꯔꯤꯅꯤꯀꯣ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯣ ꯅꯣꯏꯅ ꯑꯃꯨꯛ ꯄꯩꯁꯥꯟꯖꯤꯜꯂꯣ ꯍꯣꯔꯦꯟ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯣꯏꯅ ꯄꯤꯔꯛꯀꯗꯣꯔꯤꯕꯁꯤ ꯂꯨꯄꯥ 35,000가 ꯅꯠꯇꯦ 30가 ꯁꯨꯞꯅ 500 ꯍꯣꯏ 오자. ꯌꯥꯔꯦꯀꯣ ꯉꯁꯥꯏ 30ꯗꯨꯗꯤ ꯑꯗꯨꯝ ꯌꯥꯁꯤꯟꯅꯔꯁꯤ ꯄꯩꯁꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯥꯏꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯣꯖꯥꯒꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯔꯦ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯆꯠꯅꯕ ꯇꯧꯁꯤꯀꯣ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯡꯁꯤꯔꯥ ꯄꯨꯂꯞ ꯃꯥꯡꯉꯁꯤ 오자. ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯌꯧꯁꯦ ꯅꯪꯁꯨ ꯕꯣꯗꯤꯗꯣ ꯂꯦꯡꯕ ꯉꯝꯕ ꯉꯝꯇ ꯍꯣꯏ ꯑꯝꯇꯪ ꯃꯥꯡꯉꯒ ꯌꯦꯡꯁꯦ ꯑꯝꯇꯪ ꯄꯨꯂꯞ ꯃꯥꯡꯉꯒ ꯆꯠꯁꯤꯔꯥ ꯌꯥꯔꯁꯦꯀꯣ ꯐꯤꯆꯥꯝ ꯈꯨꯠꯁꯤ ꯄꯥꯏꯔꯣ ꯅꯠꯇꯦ ꯐꯤꯆꯥꯝ ꯈꯨꯖꯥꯏꯁꯤ ꯄꯥꯏꯔꯣ ꯑꯩꯗꯤ ꯀꯤꯌꯦꯗ ꯀꯤꯒꯅꯨ ꯅꯪ ꯑꯣꯖꯥꯒꯤ ꯈꯣꯡ ꯍꯥꯝꯕꯗ ꯀꯩꯅꯣ ꯐꯖꯅ ꯄꯥꯏꯌꯨ ꯇꯥꯒꯅꯤ ꯁꯅꯥꯅ ꯃꯔꯤ ꯑꯣꯏꯕꯅꯦꯀꯣ ꯍꯣꯏ 오자. ꯆꯠꯅꯕ ꯇꯧꯁꯤ ꯃꯥꯡꯁꯤꯀꯣ ꯃꯥꯡꯁꯤ ꯂꯦꯡꯒꯅꯨꯀꯣ ꯃꯥꯡꯁꯤꯀꯣ ꯀꯥꯏꯗꯅꯣ ꯁꯤꯕꯣ ꯂꯥꯡꯒꯅꯨ ꯁꯤ ꯂꯥꯡꯕ ꯌꯥꯕ ꯖꯒꯥ 오자 난 ꯅꯠꯇꯦꯀꯣ ꯋꯥ ꯉꯥꯡꯒꯅꯨ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯅꯤ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯅꯤ ꯂꯥꯏꯃꯨ ꯏꯊꯨꯟ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯃꯀꯣꯟꯗꯣ ꯃꯁꯤꯅꯤ ꯀꯤꯒꯅꯨ ꯅꯪ ꯑꯣꯖꯥ ꯌꯥꯎꯔꯤ 오자 띠엔기 ꯅꯪ 이거 ꯑꯣꯖꯥ 오자. ꯌꯥꯎꯔꯤ 오자 난 너무 띠엔기 오자. ꯅꯪ ꯑꯣꯖꯥꯁꯨ ꯁꯣꯝꯗ ꯀꯟꯅ ꯀꯤꯈꯠꯂꯛꯏ 이용아우도 할람도 좀 받아오니. ꯌꯥꯔꯦ ꯂꯥꯏꯗꯣ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤꯀꯣ ꯅꯣꯏ ꯎꯕ꯭ꯔꯥ ꯅꯣꯏ ꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯎꯕ꯭ꯔꯥ 어디 오자. 우로이 ꯑꯩꯅ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯁꯤꯗ ꯃꯥꯒꯤ ꯈꯨꯔꯨꯝꯕꯗ ꯆꯪꯕ ꯄꯣꯠꯆꯪꯁꯤꯡꯗꯣ ꯊꯣꯛꯍꯜꯂꯒꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯩꯁꯥꯗꯤ ꯑꯎꯕ ꯄꯤꯔꯛꯎꯀꯣ ꯑꯎꯕ ꯄꯩꯁꯥ ꯄꯤꯔꯛꯎ ꯅꯣꯛꯀꯅꯣ ꯏꯕꯨꯡꯉꯣ ꯁꯤ ꯅꯣꯛꯄ ꯌꯥꯕ ꯖꯒꯥ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯑꯔꯨꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯃꯨ ꯏꯊꯨꯟ ꯀꯗꯥꯏꯋꯥꯏꯗꯅꯣ ꯊꯣꯛꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩ ꯀꯧꯊꯣꯛꯀꯦꯅꯤ ꯏꯕꯨꯡꯉꯣ ꯂꯥꯡꯒꯅꯣ ꯊꯣꯛꯂꯛꯐꯝꯁꯦ ꯊꯣꯛꯐꯝꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯊꯣꯔꯛꯁꯅꯨ ꯕꯨꯠꯅꯤꯅ ꯑꯩꯗꯤꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯕ 오자 그놈아. 오자. ꯅꯪ ꯑꯣꯖꯥ ꯀꯤꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯖꯥ 그그 키니 이부ꯉꯣ 야만 오자. ꯅꯪ 어ਜা 두발 따로 오자 기르디 그지. kigano nang 어자 레이고 nang 어자 레이 오자. kigano ay somda chingindore somda yare lai kurumba husiko sina speak singa dam noki hero gi mawng dam lai hero karaka salu dagi as kurum se ꯃꯁꯤ ꯊꯦꯡꯉꯦ ꯑꯣꯖꯥꯒ ꯊꯦꯡꯉꯦ lai se kurumba hogi langano ko noi langano ko lai kauge langano lai mui thun kauge noi mitu silo noi su mitu karigumba panglaga di lai mui thun na namang de lebam gani ko mitu silo adu ki de le ga so sang ba ya ta hai bu phang le ba ni ko era e thora ge de chen gru lu 오자 야 드리보자. lai suli langano mit pang thor kanu ko mit pang thor kanu 또 먹을 흠 들려드림. 요 뜨보자 langano ni bungo mantra sonbe atri 야 누누네. 요 뜨고 오자. bungo tu min layo ni nang oja ju ki kalam ni ibungo urabra ni pang ko ra ka pang labra ni noibo 빵데 nang oja gi chagen ji lum law ka le da noi am ta yengu kana nom ta pang tho ka mari le ka na ro 오자 cái nó nó 오자 cái nó nó 오자. 탈래 오자. 오자 진짜 nang 기우자. oja gi chagen da nap pe ni bungo 기우자 기우자. ai di ki kalak ki ni 오자 bungo 지금 이러고 오자. 오자. ya nang oja tau ge ko noi tumin lai no mit pang tho ka no ko nang oja tau ge ling mantra chun gi ko lang do ma tan thu ki ko lang do ko 오자 그림이자 그림이자. 피범 지도 부가 이렇게 오자 그림이자 따지러자. 그나노 오자 그나노 못 그려자. 오자. 오자 오자. 오자.
Udah mengalir apa nanti? Mike ke saja.